Iramda Masomda Labiriba, Ahalaman, Satanaron, Kwaiki Mohomda, Karigumba, Paujaram Lakshari Maduti, Lagiba, Maski Tang, Mama, Mama Yunguni Mama. Ada public city am likely Shibu Mama. Karimatangi, I would COVID-19 gi oil was ala Mama. Kurupati, asidi COVID-19 gi public city nattene. Public city si hanjal lawandana magi manung di yauriba chana kangon si mamadi loina simpaba puri da kurupati. Karam matangi oil bona Mama. Kurupati, yeng ada lauduna lagniba public city asidi. Tengbang marup haidina amakakna. Haibadi marupsi matang manau naina. Haibadi miyoiba kudim awa ana laitana bagidamak tengbang liba tengbang marup nini kurupati. Karam matango Mama. Mama, I want to sugai ni tapi udah Mama. Kurupati, tengbang marup na pangtok liba marup basi sum na tangi tha taraga ni thoi khaktang hungadaba marup ni kurupati. Mama. Taragani thoi Mama. Taragani thoi manungsida Mama. Thamiba pricing di kari no Mama. Nama kurupati de janan bab amuktang tahan biu ni Mama. Tha taraga ni thoi si sumna mathang manau naina yamna tongba nungairaba imaksingna tongba da lema chatpa yaraba gari achoba amasung masana singba mathang manau naina miyamda haibadi imaksingda pigadoribani adusu tengbang marupna. Adugu Mama. Tha kuding senang sina kaya no Mama. Kurupati sumna tangi lupa lising ahung khaktang adumakpu phawgraba makha taba paisa haibadi sel na singba hulleroi kurupati. Adubu Mama. Mama da hangada wahang amuktang lair Mama. Namaksi tha taragani thoi si Mama. Sung pau he pau drag taragadi Mama. Kamdawa Mama. Adugi damaktasu waganu kurupati. Mamana khujin thaurang panamak haibadi tengbang maruptagi laubada tabadu mamana kokta leiri imakta sugaina takini kurupati tha taraga ni thoido sungpau he phaudaba haibadi leheuriba miyoi singdugi oina makha tana sel hulleroi sel hundabida makhoigi damakta phaudaba miyoi singdamakta tender amasung lottery tongana thammini kurupati. Karino Mama. Lottery tender haisina karino Mama. Kurupati tender haibasidi isana yaujikiba haibadi mamangda hunkiba tha taraga ni thoisida lupa lising kunthraga taruktagi hauraga lupa lising humphubaugi manungda iraga thadaraga imangni tho kurupatina lokthokpa yagadauribanine. Adusu tengbang marupnani hairibase lottery haibasina phaudaba imaksingdamak khangalaga tha khudingi haibadi Activa 6G mari tongana otkadauribanine aduga imaksingda pigadauribanine. Adudi Mama. Tengbang marupna pangthok liba marupsi yamna phaba marupni ne Mama. Kurupati adu da sunati imangna khangdaba khara leirine. Ain haibadi kurupati lottery tender asida madau sungnai leitraba haibadi allaki miyoi singda miyoi ahumka khangattuna aikoina price oina mathang manau naina thammi haibadi Scorpion XUV 300 amadi Nissan Magna miyamda haibadi makhoi ahumda pigadoribani. Adudi Mama. Tengbang marupna pangthok liba marupasidi yamna phaba marupni Mama. Adubu Mama. Marupasi kaidongaidagi haugadoribana Mama. Kurupati lagliba mas ki tang taraga taruk sidagi hauraga miyam khidimakta pangthokadoriba marupni ne kurupati. Adudi Mama. Hauji Mama. Ai chattuna tengbang marupka tanaduna Mama. Mangwanaki form yankai humpu
ꯂꯧꯁꯜꯂꯨꯔꯒꯦ ꯃꯥꯃ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯔꯨꯞꯅꯤ ꯃꯥꯃ ꯃꯥꯃ ꯑꯩ ꯆꯠꯂꯦ ꯃꯥꯃ ꯑꯩ ꯆꯠꯂꯦ ꯃꯥꯃ ꯇꯦꯡꯕꯥꯡ ꯃꯔꯨꯞ ꯇꯦꯡꯕꯥꯡ ꯃꯔꯨꯞ ꯇꯦꯡꯕꯥꯡ ꯃꯔꯨꯞ ꯇꯦꯡꯕꯥꯡ ꯃꯔꯨꯞ ꯇꯦꯡꯕꯥꯡ ꯃꯔꯨꯞ ꯇꯦꯡꯕꯥꯡ ꯃꯔꯨꯞ